Hauzik ngahaki mamangdagi gwal tabida IDP sing mayumda sangjaraga haina Khongjang changsenkre security force na su tear gas sing kaptuna control tawnaba honare. Nakalamromda IDP ima amana thamoshokna phongdorakhay madudi aikhoina landabamak oirabadi asau asang singsu aikhoina phangliba saitheng asi phangba oirasanu haina Khongjang loi IDP ima amana thamoshokna phongdorakhay. Nakalamromdana Kuki site tasu Kuki nupi kaya tholaktuna Meitei amata changba yaroi haina ngaktuna leibagi video social media singda thaganarakle. Kulai paiba Kuki zo anigi marakta nakpak tanarakpagi mami yamna chauna tare. PDF kenebi yauna Kuki refugee singna paisa khainaba amasung Kuki dagi tongan tanaba Zombie Liberation Front koba ama Saokhre nakalamromdana Kuki kharanade nauna semkhriba lup adu mawalaude haina Zombie gi flag pu sak thongbagi sakhum phadi oina sijinabagi photo video social media singda thaganarakre. Lairabani hairaga Fortuner car tongba yaure hairi Pradhan Mantri Ujwala PMUY scheme gi makhada LPG connection tawkiba customer singi mathakta KYC know your customer tawba haure haujuk phawbagi oinadi PMUY scheme gi makhada LPG connection tawkiba se scheme asigi kanaba phangba yarba mi amata thengladre thajaba yaba pawgi likhun singna phongdoropagi matungina khamthengna lairabani haiduna lemna gas connection laukhraga lairabagi pankhai gi mathakta leirambada natana hanglubada Bangkok ta lei harapasu yaure Fortuner car tonglambasu yaure hairi Manipur gi oina haujuk phawbada khamthengna lairabani haiba yumsingi nupi lakh anika lising yang khairomda PMUY gi makhada lemna LPG connection piduna scheme asigi kanaba phanghankre kumja 2016 gi May 1 da Uttar Pradesh ke Balia da ahanbo oina haudokiba scheme asina leba asigi lairaba imungi nupi lakh 53 da lemna LPG connection pinaba pandam thamke masigi manungda Manipur gi oina lairaba imungi nupi lakh ani makhairomda lemna LPG connection piki ningsingbu yabadi lebas da leiriba khamthengna lairaba imungi nupi singbo sing amadi santhina thong thakpagi mahota lemna LPG connection tawhalaga gas na luna na amadi haksang phana thong thakna bagidamak pandamda scheme ase haudokhibane khamthengna lairaba imungi nupi singda kanaba phangangada scheme ase kumja 2023 gi loisilakpa adwaidagi haujuk phawbada thabak paikhatpa leptuna lakle thabak paikhatpa lepaga loinana haujuk makhata na scheme ase paikhatnaba government of India na thabak lokhale haide PMUY 2.0 asidadi imungla kunga manga romda LPG connection piduna scheme asina kanaba phanghanaba pandam thamle hana pawgi lekhon singna phongdorakle makha satharakadoriba scheme asidadi hana lemna LPG connection pirambadu piraro haba waphamsu pawgi lekhon sing asina thamlakle thajaba yaba pawgi lekhon singna hai car dilara dana gari masa two wheeler leiba yadaba telephone mobile leiba yadaba thagi tolop lupa lising tara yauna phangdaba imungi nupina kanaba phanggadaba scheme oirabusu scheme asigi makhada LPG connection tawkhibada telephone tawduna hanglubada Bangkok ta lei harakpa Fortuner gari leirambagi wafam lei haide Indo-Myanmar ngamkhai paringi border pillar 85 amasung 86 ki marakta leiba yangang pokpigi ahum suba air kemta lalhaubani singnaba sakhangdaba miyoi singna landarakpadagi air personnel mari sokhiba adu United Kuki National Army UK NN ani haina social media singda circulate tawnarakle kadai phawba chumba pawno khangminanaba official oiba makhataba pawngaminase Thawbal District Hospital Khangaboki mamangda traffic point ama thamnanaba Thawbal Police na sem saba Saokhre yam toina accident thoktuna misimina toina thokpa mafam ama oiriba se prajam yam gi khara saphanaba haiduna Khangabokta leiba District Hospital Thawbal gi main gate mamangda traffic point ama thamnaba Thawbal District Police na sem Saokhre haide Police na IDP singda langsinba mogbom ama hanjillaga pokhaibada Imphal East ki CDO personnel amaga Impact TV gi P Bobo ga Sokle hairi anima khudong thiningai oidre hairi RSS na India se Hindu singi leibak ni phongdokibabo NSF na yaningdaba phongdokhre andak Uttar Pradesh ki Lucknow da pangthokpa thoram amada Rashtriya Swayam Sevak Sangha RSS ki chief Mohan Bhagawat na India ase Hindu singi leibak ni haina phongdokiba wafam adu Naga Students Federation NSF na kanamong da yaningdaba phongdorakre NSF na gang thadorakiba cherol amana haidibadi RSS ki chief na phongdokiba wafam ase unconstitutional oi mangda India bu Hindu singi lebak ni haina phongdokpa amasung uhannaba honaba sina
Ningkha tamba India haidiba leba asi semkeba democratic amasung secular principles sing khongaw nabada natana tungda khudong sadaba kya thohalakpa yai India gi top secular identity asi constitution da mayek sengna iduna yauri masibu leba asna leba majority oiba miyam gi ideology da yumpham oiduna semdok sadok naba natraga miyam da lana uhana ba yaroi hairi NSF na makha taraduna India gi sovereign socialist secular amade democratic framework na citizen खुदिमक्ता लाइनिंग लाइसोन कल्चरल बैकग्राउंड नत्रगा तोंगान बा कम्युनिटी की थाजबा सिंगदा युमफम ओइदुना मिपुं खुदिमक्ता सब मानब राइट्स अमदे प्रोटेक्शन फंगानब पांडम थमखिबने मसदा लेबा असगी असोबा ऑर्गेनाइजर अमा ओइदिबा RSS की सिपना असगुम वाफम फोंदोखिबा हाबसे मेजॉरिटी सिंगी ओइबा अपाम्बा अदु नमफुदा फंगानब अमदे माइनॉरिटी ग्रुप सिंगबु मखा ताना नमथानब होनबने लेबा असिदा माइनॉरिटी सिंगबु ताथिता ओइना तौबिबा अमसुं टारगेट तौदुना वायलेंस की थबक थौंग सिंग ꯊꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯏ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯅꯤꯡꯊꯤꯅ ꯉꯥꯡꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯨꯄꯥꯁꯤꯡ ꯐꯨꯔꯝꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯤ Manipuri lol ningthina ngang mamai mamit khumba mioi kharana Langol Game Village Zone 3 da leba quarter mangada akia khang pirambada natana yumda leba nupa sing phurambagi thaudo ase mari lenaba singna athuba matamda miyeng sangadabani amadi mara leba sing phaduna cherak pigadabani haina thaudo ase the victim oiraba ayekpam Romina lenga ke puning sing silakle wafam singarang nukthil press club ta pangthokpa pawgi mi pham amada thasigi kunga manga amasung kunga taru anigi lonaba ahingda Langol Game Village ki zone number 3 da leba quarter mangada thokiba thaudo asigi matangda pawdam laduna phongdokibane Yumlonaba Hindu amana Jammuda leba Muslim journalist yum sananaba lam lemna khudol oina pikhre hari yamna thamoi chaw utpa thawong amada Jammuda leba Hindu masa Kuldip Sharmana yumlonaba journalist Arfas Muhammad Dayingi yum authority na lam takhaibada yawkhibadagi lepham leitana lerakpa du mahaki maikaidagi Arfas da marla manga acre 0.0312 khudol oina pikhre Arbas ki mayamadu lenga ki authority sina lam khopchen sarambani hana thugai khibane adubu masamakna phongdorakpadadi mahana reporting tawruba kaya adugi mayokta authority na laman khumlakpani haina marasiri Arfasna digital news portal News Shehar India haina mingthonba aduda ikui kuidringida cross border drug trafficking ki case amada police officer ama smuggler singa mari lenai haina report pi khibane makha tarakpada authority na mayam takhaiba aduda mahaki ahal oiraba mama mapa sing loina bi amadi masa sing lepham leitara lerakpani imung manungi mioi aduna official singda tanja amaga pibi kho haina hajarabasu takhidaba nuaitaba thawong aduda yumlonariba Hindu Kuldip Sharmana mahaki lam saruktagi marla manga adu Arfasta khudol oina pikibani haide Court sahi nauribi nupi masa amada sexual assault sathakiba mara leire haina lauthokhre sahi nauribi nupi masa amada sexual assault satharuba mioi ama mara leire haina Harstrike Special Court Pokso number 1 Manipur gi Special Judge RK Memsa Devi na lauthokhre hiramasigi matang da court na mara leire haina lauthokraba mioi adudi Imphal East District ki Lamlai PS ki manung channa leiba nongdam maning lekai dagi Khaidem December Alive Suresh Meitei sahi nifu apokpa Khaidem Ranjit Kawi 2019 के October 12 da Imphal East के Women Police Station की OC da complaint ama tawrakhe complaint adu da sahi adu की October 12 की nongthil pung amaga minute manga tabada Khaidem December Alai Suresh Meitei na nupi masa adu mamanabi amaga loinana saba losindraba yum amada puraga sexual assault sathakibani haire hiramasiga mari lenana numit adumakta da Jennings की forensic medical team amana victim oirabi nupi masa adu da medical legal examination sathabada sexual assault sathakibagi khudam phangkhe October 13 gi nongthil pung manga tabada accused oiriba December Siza Hospital manaktagi phakhe Okso Act 2012 ki makhada wire sathabada mioi ase mara leire haiba khangbu ngamkhe athuba matamda sentence hearing satharagani haire